MSTV Mieng Tabi-Basingbu Nomaitem Kajalna Kurumjari. Haujan Unthileba Pau Pizari. Northeast India Commerce and Management Association NICMA Nipan Suba Annual Conference ki Tharunga Mari Lenana Numit Nini gi Oiba India toward a $7 trillion economy by 2030 Haiba Hiramda International Seminar Ama Manipur University Department of Commerce Association of Commerce Alumni Amadi NICMA ga punna sinduna MUG Holda Pangthokre Tharum aduda Manipur gi Governor Anusia Wikena Chief Guest Manipur University gi Vice Chancellor Professor N Lokendra Special Guest Guru Gasidas Vishwavidyalaya Bilaspur gi Vice Chancellor Professor Alok Kumar Chakrawala Keynote Speaker MUG School of Social Science ki Dean Professor T.S. Purnima Yamaguchi University Yoshida Japangi Professor Asamizu Munihiko Amadi Uniglobe College Nepal Academic Director Professor Rajesh Shyam Pradhan Guest of Honor Northeast India Commerce and Management Association NICMA President Professor Amrit Pal Singh President Oina Saruk Yaki Seminar aduga mari lenana Governor Anusia Wikena Phongdorakpada ngasi pangthokliba seminar asi haujiki matam asiga yamna chanaba amadi inkhalakliba maheroi singna mahima sing ningthina tamba lorba matung kari thodang lauduna lamdam asibu karamba mawongda chakhatpa lamdam oigani haibadu ningthina khanghanba mathau tai loina haukiba chahi gi me ahumdagi hauduna ngasi thokliba thodok asina micham Miyam kaya amagi thawai thakre maheroi kaya makoi gi khunsing thadoktuna relief camp singda chongjafam loduna leiri amadi miyoi lising humpu henbana mayum makai thadoktuna relief camp da chongjafam loduna supham nongpham khangdana awaba phibam amada leirakpa chahi ama henjilakle asigumba thooningdaba thodok asi athuba matamda waroishin ama puraktuna mahausagi phibamda thuna hajalaktuna miyam tangdu leitana leiba lamdam ama oirasano hainasu phongdoki इस विषय पर मेरा आप सब लोगों से भी आग्रह है कि सारी चर्चाएं मणिपुर को लेकर विशेष तौर पर आप लोग भी जो सिचुएशन है उसको ध्यान में रखते हुए अगर कुछ सजेशन सुझाव अगर आप रखेंगे तो मुझे बहुत अच्छा लगेगा कि मेरे मणिपुर में पुनः लोगों का एक नई जिंदगी की शुरुआत हो जाए और उनका जो कुछ था उसके लिए हम आगे उनके बच्चों के लिए और हमारे युवाओं के लिए विशेष तौर पर यहाँ के लोग किस तरह से आत्मनिर्भर होकर अपनी नई जिंदगी की शुरुआत कर सके इन्हीं शब्दों के साथ आप सबका मैं बहुत बहुत स्वागत करती हूँ और बहुत शुभकामना देती हूँ कि आपका ये सेमिनार सफल हो इन्हीं शब्दों के साथ आप सब बहुत बहुत धन्यवाद थगल चरी Manipur da thokliba chahi ama helaklaba irang asida Jiribamgi lanjenaduna relief camp singda leiba IDP singda mateng pangnaba pandamda International Meeting Christian Youth Assembly na Bisnupur district ke tongan ba mafam singda door to door financial campaign chathaba hokre campaign aduda International Meeting Christian Youth Assembly asigi thongmi sing Khuraizam Suresh Kumar Rishi Polem KS Sanjoy L Indra M Samson Y Kaniska Ozone S Dayanta M Shamchandra L Kesho Saruk Yari Ningsing bayai ahai batangkaki oina International Meeting Christian Youth Assembly na Borobegara Relief Camp Jiribamda relief materials sing piba ngamkre Haujik makha taba oina Jiribamda oiba piba masida International Meeting Christian Youth Assembly na pangba yaba mateng pangbagi firep ka loina na irecha singidamak lepkani hairi Haukiba numit kharani asida nong leptana chubana maram oiraga Manipur gi tongan ba maru oiba tural gi imai sing khudang oiba mawongda cheli mafam kharada tural torbanda gi ising pathokpana maram oiraga ising thumba yaunare Imphal tural iril tural amadi Nambul tural gi imai pana cheli makha tana leptana nong churaklabadi ichau thoklagani mipainaba phaunabana maram oiraga mafam singda chuksal tharwang lakhatnare Imphal mayol gi Thangal Bazar Chairap Kot na chungba mafam Ising thumba horakle Sekmai dam gi sing imai safu kanna chelakpana maram oiraga dam asigi makha thangba Maharabi khul chapam lambi ningkhai kre Imphal tural gi torban ayamba ising imai pana chelakpana tongan ba mafam singda ising pasilakle ka henna khudong thiba thoktanaba mafam gi miyam na parakliba ising minanaba angamba thakta hotnari nakal amada lengakna oirakliba phiba masida traction tharwang lakhatnaba amadi khudong thiba Thokpana chungbada mari lenaba authority da paw yaknaba khangan khiba lekre
लोइनना इंडियन मेट्रोलॉजी डिपार्टमेंट ना मणिपुर यावना नॉर्थ ईस्ट ता मखा ताना नुमित 5 निरोम अकनबा नोंग चुरबा याय हाइना खंगनखिबसु लेखरबनी निमित निनी मणिपुर दा नोंग लेप्तना चुखिबना इम्फाल की मफम खरादा तुरियल तोरबा निंखाइरकपा अमदी तुरियल की इसिंग इमाइना हेंगलकपदगी तोरबा नकना खुंदाबा खुनसिंग मिपाइबा पोकनारी अमदी खुदोंथिबा नंगदबा मफम सिंह इम्फाल ईस्ट डिस्ट्रिक्ट कमीशन KS दैना सतुना येंसिनख्रे येंसिन खोंगसत अदुगी मनुंग चन्ना इम्फाल ईस्ट डिस्ट्रिक्ट के मनुंग चनबा महाबली की मफम सिंहदा तुरियल इमाइदगी इसिंग नुलबता चिंगसिनबा हौरखिबा अदुगा मरी लेनना DC KS दैना फोंदोरकपदा इसिंग इसाउना अवाबा कया मायोकनगदौरिबा असि मंगजौनना मफम अदुदा लौखटपा याबा चेक्सिंग थौरांग लौखटनबा कन्ना होटनरी अदुम ओइनमक इसिंग थिंगनबा होटनबदा मफम अदुगी मियोइसिंगनसु अंगम थाकता मतेंग पांगली मसिदा नतना इसिंग इचाउना अवाबा थौदकपा याबा मफम सिंगी सफबा मफमदा थमनबा रिलीफ कैम्प कयासु हांदोक्तुना लेरे हाइबा वाफम फोंदोखी On top of that, where overflow is taking place because of the non-stop rain in Kangpokpi districts, etc. The overflow of river is taking place here. For that, the local volunteers, with the help of the local volunteers, police authorities and other government authorities, we are taking up this river bunding work also. And on top of that, we have already made arrangements in case of requirement for any relief camp and all that. So we have made arrangements for that. Mini Indiani haina khangnariba Juribam district asida ngasi all Juribam Muslim Socio-Economics and Cultural Development Organization Hindu Jagaran Manch Juribam All Juribam Muslim Welfare Society amadi Nama Sudra Parishad Latinkhal Juribam Sinduna Lalpani Bazarda Santigi oiba wakat mifam ama phamkre Tungda Manipur gi Governor da point 3 yauba memorandum amasu Juribam DC gi kuthangda sinaki Adubu DC leitabana maram oiraga ADC TS Manoranjan Singh gi kuthangda khusinaki Deploy security force immediately IDPs must be returned to their respective houses reconstruct the burned houses immediately amadi restore peace in Juribam immediately haiba banner makada phamkiba santigi wakat mifam aduda nupa nupi kayana saru yaki Aduga long live Manipur, long live Juribam, stop violence, haiba kholau kaya so lauki. Ngasege santigi wakat mifam asida saru yariba all Juribam Muslim Socio-Economic and Cultural Development Organization gi General Secretary MD Abdul Rauf Laskarna aikhoigi pangwida sumna hai Manipur da santi hanjunaba Bengali jati gi Luk Marina Sinjaba wakat mifamni Chahi ama helaba phauba santi leitaba haibasi yamna nungaiti yamna gyan taba kanglup anina asumna tawbase aikoi ikaiba phawi nongmoina santi purakpa yaroi athubada santi oinaba simbiu haiki makhata na haikibada nakal anigi leader thoraktuna santi puraknaba hotnabiu haiki Juribam asi mini India amani kangluki irang thorakpada aikoi busu awaba chaitheng phangi maram aduna sarkarna athuba matamda waraisin puraktuna santi lehenabo tawbiu haina phongdokhi कोई जिरीबाम मिनी इंडिया गुम्बनी जाति यम सुना लेबनी अदुगी मरम सिना इखोइसु यम वारी अंगलुप अनिगी खना चाइनबा थोसु इखोइसु शांति वेना लेबा ngamdre कोई लमनी कोई मयाम की लमनी कुछ शांति वेना लेबा ngamde सरकारना अफबा मोंगदा शांति पुबिरकनबा होना बिरो है ना ऐखोना बेंगोली कम्युनिटी ऑफ जिरीबाम की तरफ दगी हंजिन हंजिन निसिंजरी Wakat mifam asigi matangda all Juribam Muslim Socio-Economic and Cultural Development Organization gi member oriba Iqbal Hassan Chowdhury na pawmi singda haikibada haukiba chahi lisingani kulumdoi me ahumdagi haurakpa irang asi ngasi Juribam da su yarakle adumakna Juribam da lairiba miyoi sing asidi lairaba nomangi suja chachaduna chariba ngangtani irang asina maram oiraga mafam asida khundariba kanglu khuding busu awaba pibani aduna Juribam da khundariba Bengali miyam nasu Manipur miyam gi awaba da saru yari masida Manipur gi lengak nasu athuba matamda Manipur bu santi purakadabani haina phongdokhi Matang asida nunthulge pau sanok chaba loisinjari mieng tabiriba singbu amukana khurumjari